mayam pundana leiringaidani karisu khanda leiba ngambani matomta leirabada kapchaba nattana karisu pai leite Newton ni mechak pu khangadra James pu nishingadra awaba moi James ningsingnaga picture masana masabo adukki mati hanthana khanjai masina magi awaba oi Newton gi photo kolaga dada nangna bu yam patte aibu kari wali aingonda tatana hairambadai aibu nungaina thambini thamme hosiki thamme picture masana masabo hanthana khanjaba sina maram oiranga masada hena chaina pirari James puso yam pendana chai aibu kana leisade lukrabi ni haina nang nei bo sok yam na sana biramba aini ngasi chai ba me jakse nang nei bo ta se nu shi bo redi nang su phang boyo kana go mi yo yamana nang bo sa na boy khangmagi pangal leitre maram masina haini hairanga amata su khanglaktrabani somdana James na ima ngakta ngai ba yadro noi anuna ai thabak mayam sigane na pasu duty leirini adunani isana ba phabakane chalorsi James nupa oiraso nungaitana made ise hospital da lei haiba khangdaba zala Kangamui kanana haidana khangdeba sanalna khabar da so hakidaine khangnubasu yaina James nungaitana noedu yam leibadabo nongmada chatrugaigino mai bu yam waroramni anuna machabu themjinmi yare su to ibu akhoi su somdane sangi brain nang loiba phibam siga madugine bhab koidi mai madu yam kapamni aina ma musana bagi ninglamni hana deiso khraga wakhal nungai tabaga ma hozi awaramni yari haibani nangbo nasada yaroi sum khanjila layadi agi phone di imadi kawredo yumda leramani nang accident thokpa numito aduda police na piramani phone do loro thoibadi anuna haying lobasu yangi nangbo hozi loro haibani James kini ngaida moi su khang mangam draduna anuna phone do puthok laga tawi hello thoiba thoibana madam tai ai ka gi upoma thaktane akhoi bungogi phone do leibani amukta puro hozuk lai sa as hayeng pro pya basida somda yada tawrini yam tuna thilo ko James so mama gi phone do lawraga thoiba hau sir kem tong drobo nang ado hoziam thuna law ko phone do puraga hoi sir lagi matam di sum hokri nimidang khara thengnaga thoiba si yorakli James na kaya kuirino kedolino as loire aibu pairaga lakpe abro koinu se James so yam ngaingam dabagi mo ongda phone do tap kaloraga op yam thuna hangi phone hek op hangmaga hana call torambagi notification wai chai miss call kya masulerami James na makok tu fairaga yam chakna as ahi diva asi hairaga picture do call tori adubu op lekre jan nangi on the sorno phone sa amuk to ong hangbiyo please anuna kedoragi James ti picture na mabu soraga op thamkre khanjai pangsaw da sawningi mihim to oba yadre taningdi sipum no maksa noine ngaktani sanalna haima ekhoi da loina tainer sibu kaigino James na yare to ai kem da taningdi noine magi manak chatlaga haifeti hairamadi ne ma hoze gi nakta leini ibungo James na kapaga ma nei bu yang waroramani sanalna chaila ani nang maso ibungo nasa ngang na te ko nang nasa do fagat kada wayang wali aduga nang na tawri do karino mai ngonda soromani ai sumai lei haiba ma khangamui asi haraga phone da yauriba photo do yengi
Madu ubada thoibana. Ai, sinu pisana hala ami. James na. Ha, kariba. La ame hai ba sir. Sir hangni. Aino hospital lay hai kibani. James na. Kedorama. Thoibana. Jumi sir. Moi sir accident thoi haba khangdi. Sir gine haina so kai kai no ensak yam pork pani. Aino hospital la lay khin haiba. Moi di hana gi duty do oi bai ningamani. James na saurapna. Hai sak nang di haidabra. Ai di kamai khangduriba. Angang duna dada unar shi hai. Machi ra mamara adu di kapi. Aduga fugai bani. Aino hawani. James masado prok chakle. Ima chatlase hojima mai manakta. Hai ma. Hek da tha chatpa ya bro. Ai koina phana basini haidana. Nang hek phabaga chatlase. Farasini. Masibu yenguni. Hangchitse pudaba yarani. Aduga wado Myanmar na matana kisimi. Kaino asuk sang matamse ai ngamor ngai ba. James pa mayam changna thembi. Nimit ma sum na ukre. Mathangi nimit ki nungthilni. Pictuna. Kaka moi hosipau lakdi. Aingol da call torso moi sa chopne ramni. Tombina. Adu oiradi nilamdara kaino mahapodana simdo. Ai simse moi da hapage. Aduga torok pangairage. Picture mama na bihoy do chatni. Aduga magi simdo lokthok langa happy. Picture na op hangmagi notification lakpada. Johnny na yam thuna phone tori. Hello. Ibema ngasai ki phone op lari kedorba. Sir, ai phone do kaikre. Aduna ni yadre. Hoi hoi ai ama leira puragi ko. Horen pung kya da la hoibano. Pung mari dai da la o. Fare nang solution balora mo ko thame. Picture na phone thamkibaga sim da lokthok laga amo puraga mayum da lakli. Somdana James so ngyak ta phone thadok panatri. Mana ngaktang mapan thokngai da off hangmagi notification lakpado khangaudre. Mangna changlakpada phone du yengloi. James ma mitu lokthok laga yam harau na picture da call towi. Aduba amuk so of laikre. Nangai buta sin ora bro. Ai landi landabani. Nangai wadagi lapthoga chatlagi khalabra. Natraga ai busanaribra. Matom ta wahang kaya hangsai. Aduba amuso makya chiklaga solai. Nati madoi bayar. Nang dei tagini. Ai nang yauduna hingba ngamoi. Ai nang busubida na yi oini. Pung mari tarak padwaida Johnny su picture lawa lakli. Tombina. Ibungo hoina akhang dado tathok tasin tobiraga khara yingsinbiyo ko. Oi khara adugidi kemda khanbigano. Picture sangsilanga tombina khwairamni. Kaka nacha chalokhi. Tombina picture gi makokta nan thabiraga. Icha sini nakok phok chikano. Asumna picture Johnny ga punna chatkre. Magi driver da hai. Boss hoide chalo. Hoi sir. Johnny na phone nama puthorak laga pire. Seibema nangi phone ya drai do. Sida gi number si yorobani. Darka le raga ek dairo ko. Hema. Ai di sim da ka hore. Ai na di sim ma hapabani anauba. Picture wakal da khanjai. Da sim saga call toradi. As kamai dong ni side. Kedorage. Kem nati kem tongde. Sum lakpana moi su Henry khoi ki yum yori. Muthi nang ge to hangai. Johnny ngakna. Mama nang so. Icha na pina ne thabak chile matam khara sida leisena khang mangamli. Ada hekta la amba. Yani da yumda dum hanbiyo. Aina so ngang ma pura bani thabain khangidi. Muthina picture da yamna haina daba midi ngamada yingi. Madu bada picture di mamai do hangat phawa ngamdri. Luptharaga lei. Johnny su madu ubada. Ibema la imda changase kemda koiganu ko. Picture so Johnny gi matung ingne. Amuk so onthorak laga. Muthi de yingi. Muthina mamit khani yinglaga leibado ubada. Picture mamai do sat lai thori.
imungda khong thangzinba phawba hektali maramdi aduki matik naliba mafamda ubada masado hainazade haima chongo ge dorage hainadrabo natira sir kisu tawli Henry so sofa da phamlang leramni khonjel khara tabada hagolai Johnny taye boss angang da puzare sida formula onoi ibema lawala nayungum da khaloko kem to koigano Picture sangsilanga sofa da phami mami manado ithak su thai yumda laiba poche amadi ka singdo lai laidani yingi talak to da pretty ga sani ga so file khara pairanga nong tana thorai Picture su lai thorak laga ani da tholak pa mapa chadana sani ngakna nang mafam sida Picture su phogolak laga nang Johnny na mane sarna yum sida poron haibado Pretty na Kari mabu yum sida madu yaroi ai na resini mathau maram khangde binu pise yum sida thamba yaroi Johnny na ma'am amukta ta thabi kho mi angak se nungai roi ai ni am kan haijara ga puzura ini Henry na yare heba nang tumi leyo Pretty na Kari ga nga hai Mr. Johnny nang suni Henry na thalai Pretty nang seasonary wahi do kana dano Sunny na boss na ti Johnny dani Henry na yare makha tarana Pretty na yamba kaino tawrisi ba Mittangba igi seba to bayam ware haidaine aduna aina mabu agi seba to naba kawri Sunny sauraga Sir yum sida mana leiba matik chadi ma karamba mi hoina haiba aina khangnabani Sir hana khangbirabra Pretty su kari kari ino khangnaba wahi kaya Picture ki tamoi soknaba haizilai Sunny na madu mangani lukhrabi oyorise Picture taba ngamaktre miklu dagi pirang so kangnaba honnabani adubu panni khairak pagom thoklare yare tokpiro ai chatkrage adugo noina ai le kidrabe ima amadi ipa do banda da ngangbadi thobigano Johnny nungaita natena tibem amukta ta thabi kho Picture makhunani nonaraga Sir ai bunga pe ai am sida leibada ngamarai Henry na nati adumaya khangano moina ngangana Pretty na chatkisano minai nu pise mathibong phawne chani ngai thakngai leitadana ngauchanari ni khongka khara thanglamado amu hanjilaklaga Pretty ma maidada khopangna thajli sala mi oiraga mi yuai watai tabi sel pairena napal ka jasari nangdum nangak to pairaga lukha komna namgi nang nei thibong pa nei dubo natiklo kana dai kari aini nomtani la sa khib leige Sunny changsilaklaga hai lamchat nai debi Picture sawna mai hori ngangni ngangoi ga khangdana haire aini noigi kana da lamchat nai drage ma papi macha sa Picture wahi tabada Sunny makutu thangale Johnny na ta faranga nupi angang da yamakana ning sam nang nasan nupan haiba kawgon icham chamba Johnny gi wahi kharanda Sunny ta singni kaiba pharokli wahi ama phaw haiba sungamdi Henry di tawriba mayam do maminu uba fangdre chimal da so mamonong lei Henry na wada loiba nangdre Picture na waro binu sir ai chatlagi Picture mathwai nungai ta chatpa howi Henry pakhana nati nang satpa yarui ai wase Johnny na so ibema nang dumai togono is nanga tai khandro so boss ki khanbiyo Henry na Johnny mabu kham ma chatlan gino ma chatpa yaro hayo mana piyo basel do ai pi ge hayo Picture amusa chaplepi aduga Henry don salanga ai sa sel na mantik naraga lay bayaba mi oina ubra noi myamna Sunny achakpa mai dagi haislei lay bayaba natro nang na mafam se lai sa ai nang kaya no ai lerange aduga mafam sa thado chatkro Picture makut kadom bidu singlaga ai wahi ning de sanang
Pritina. He, nang. Picture machin nga do faina nok laga. Sa da sa hydradi kari haya bano. Picture yam thuna prap chatre. Madu obada Johnny tanari. Ivema nang do mai to please yengu se. Hosi bose karamba phibam da lei haiba. Nang nami no uraba natro. Sir, ai bu waro bino. Ai ta sangi yam se lei ba ngamui. Ai gi boss ki punsibo nang namuk ta kan biu. Picture pisumani suktok laga. Ai ne kam na kan riba. Ive magumbi pukchel sengmi na thongna leibi. Amabu kaidong nungda thiba fangni haibai thajade. Ai ne fataba mi oiramani kamdoba. Ai ne nangsa masak munda khangaba tungda. Wafam saudok jabani. Sir, ai bu waro bino. Mayam sina ai gi boss bo karam phibam na thammi. Nang khang mangamro. Ibe ma mukta kan biu. Magi nu pino fo ma. Si haraga Johnny mitlu dagi pirang sintarai. Picture se yang munda khali. Johnny na haiba mayam do taraga. Ai sumoy na dinga maloi. Johnny yam harawi. Ani do punna mu changak po bada. Pretty ga sani ga di sounding mana loire. Adu Henry tagadra khana tu minalai. Henry bakhatna. Johnny chakra wangang do. Boss lai. Henry na. Noi kana no coffee butoro. Pretty na. Mina yo bala ini haidai na. Chalo coffee. Henry na. Nang haido kana dano. Yambo. Ma yum sige thabak tong na balak panati. Ai gi help tong na balak pani. Pretty na. Adu na tro mina haisa. Henry na kon kalapna. Pretty. Yambo nang kai dorage. Ai sinangi kana do. Henry na. Mina haibo haido. Anirak suna matungda. Ai gi nasa tahan biarai khangaba. Aduga mana ma ai gi khalta help tong ni. Masi khangna wayo. Kya mongi di ai le sidi. Nang Mittangba Yambung hina gadro. Yambo. Wama khata gan ai taning de. Boss ai magi ka ta uragi. Yamsi gi kai singso nang na fana basilo. Pretty pakhatna. Yambo. Nang thabok chani haidai na chalo. Pretty sauranga prapap chat pawi. Nasai dagi tumina lila yeng badongna yeng duna lagi ba muthina. Picture na changki bada mamit khani yeng laga le. Pretty na. Baba chalase yushilaba. Nang chalo ai le horangi. Kaigino. Muthi mamini ngi torai. Madu ubada Pretty tumina chatkre. Picture gi ka tak na batongda Johnny thokre. Tumina sangsilaga phamduna ngayak le. Johnny na mukori. Ibema nangkoi bosi ka da mutalo. Ai su chana batorangi. Picture misel mamang da mu changsilaga yingi. Aduga among masado semaga thorai. Johnny na. Kamai tongge haina da ibema. Kem tongde na. Ado sarsi da lairoi dra. Lairoi ai di halani. Adudi tom ta kamai na. Johnny na nakfet toranga. Ibema kem ta chingnaga no. Akiba sulay no. Nangi sontaba na tawna mina lakjani. Sida na yung gumna nung lay. Nang na darkala raso na problem ka rin mek lay baga na ay ngondo dumhayro. Ado sir, ay na boss na doy sa magi kamay na no. Haydi mag Johnny na utorai magi haningi do kang na. Ako'y boss mamit udraso pumna mamatom ta loy na to mangam bani. Yung sige mafam jaga faw loy kang mani. Ay di mi hulga sa kay nom toray pakat bada. Asam na nong na wari sana rabatong Henry ki kada jangagli. Henry sa tumina pamlaga layrami. Johnny na. Boss ay jalagi ibe masusidalay. Boss na wari sagi ay do. Picture di Johnny chatkibada nungay sande. Henry masado ikoy hainadaba sa pawi. Henry na. Hayang ni sisipur na chatoy ni ko. Johnny na. Ay nga nalagi boss. Picture da mon sila nga. Chala ko ibe ma phazana chai singa do charaga tumtho. Hoy sir. Johnny chatkre picture hainade
Machi amada tumina lepaga lay. Henry gi akoibado yengi. Asuk phajaba asuk nanba ka karimta solution bidabadagi asuki matik mole. Pirol chalonga amata mathong maram khangre. Picture di kiba supawi hainadaba supoi. Henry moongduda nupi angang da karan taba mira kaina chingnazai. Henry so picture magi nakanda phamnaba kawi. Ibema sida famulao. Boss yarani ai sum lepke. Nungaiti wari khara sa se tawani. Picture so hinada changsilaga laptakna phammi. Nangi wari so Johnny na tamna lo intare. Nakpas hostel da thammi haidaine. Thammi. Noi kakana ke honariba. Thabak khara sui. Matom da leore made. Kaidano ma thabak chani ne haibani. Oh, fare. Ado nani class kya faw tamoba. Picture suktharanga. Ai laik tamakte. Okay. Ado na. Asi hairaga Henry mana mi khangbasi migi makut pairagi yengi. Madugi habit tuna picture gi khutto bab oide tap launa pairagi. Picture di makutto makhada thammana marum oiranga crash lap takna phambagi Henry na makut marakpado picture gi tampak to oina marami. Khangprek khangna walanga. Boss. Oh shit, sorry bema. Ai nangi khut yenge tawuni. Picture came the khumde aswaida tholaga Johnny da call tori. Bema kari problem nere. Picture kangang toroga pau tami. Johnny noklaga. Oh, ai di kauri. Sigi matangda nangonda hairamre. Madi tum tobani. Mada mi masak khangbase khut kamai ga da khangbani. Kaino khonjal tabada khangba yaina. Ibema wariyamle khonjal manaba saraga mabu hanaba kaya sinba thokre maram sinani. Ayam pakale magi ma osidi. Johnny picture bo yam kana themse. Picture du matam khrani yengagi khana phone du thamaga changai. Henry suma khuttu marga sum lakpada amu khudu thizili. Picture sangsinde haina rasu yenglaga lay. Henry makhada famlaga silaga picture bo kawi. Anga nang kai da lege. Naingonda lana khangano ai soikibani. Amuk sunu ngaite Henry mo ongda. Picture sangsilaga chingkali. Boss, ai silai. Picture gi makhuto chena pai mamitta samapi sintharagli. Anga nang saura. Saudi kaigi saudoino. Aina nang sak khangna ba tawani. Ai saudi boss. Chak sa thokna ba tawrse. Cha those. Nang sulama mani. Picture ne Henry makhuto samlaga purai. Mado bada muthido mamit khani ngai. Picture na pairam Henry makhuto sathadoi. Henry sumoy ani laptak ne chatpana maram oiraga masadoi thathakat poi kai boy amuk sister dangi tuge tawi. Picture sensilaga Henry buta pai. Boss. Henry di picture wa ngang ni khanna karishu khande noklaga. Haima kem tawroi. Picture na mabu putharaklaga dining da famal le. Angang nang sida sumpamu chakpirani. Kaka kain sang thonge. Muthi noksinaranga. Ibema mayantuyani. Picture em sang do kaino haini yengli. Adugu mathomaramga khangbazanate thongi ba mayamdo. Kaka supuna charse. Noi saro awada pahapagi. Picture nakandi yeng thoknobada kaino makupaga thamadoi. Muthi su picture ni yengpagi asaida puthokre. Picture di sak to kotharaga chabawi. Em sang do mayantuyan oiraso khara hautraso chabadi somyai. Picture Henry da mugengi. Henry de morok sabagi mo ongda tawi. Aduga suktok laga chai chapto. Picture so muthi de yengbada tungwalaga leibado ubada. Picture tumini Henry gen sang do khara laruga chai. Picture khangbai kebo suktok laga. Henry muthina. Kidorage. Kem dawdi lay chikraba adunani. Henry pakat na makhuto ising mai aduga picture da piri. Se ising thakchilo. Muthina. Ibema ensang gamdorage. Picture khumde Henry don silaga. Boss ensang hawbra. Henry latla toraga mamai do mulai tholai sintawi. Hawe. Kaka thum yame morok sina kaino ai di chaba ngamdre.
Henryna pakhatna. Ha, nang thum yakro. Morok sabro. Muthina. Noi bose thum morok yam chai adunani. Henry so. Chai adunani. Ai di chai yam lame bo. Henryna. Damuthe magi chai sankra semu. Victorina. Boss yani edum torangi. Akhuyum dagi ngai ai bakra purakpa. Se nga som ti yaude. Boss ti chak yam chai. Aduga charo. Aishu sasilangi. Victorina chak tu chinthui. Bosso aige puna chase. Ngakta ngai ko kuiroi. Hoi ngai rage. Nan khedi bossa masayam phabaga mali. Aduga ngasidi pursinaro phibam yam soi. Henry ta singbadi ma nongmada chak saram thaklam khangba janati. Ayuki zonina sumpijai phajana hotel da kaina. Picture magi kada changkhibaga muthi ngakna picture na charam men sangdo khra lawga chai. Muthi mapung ne soli. Kainu sibo mana thum ya I morok sai har sibo. Picture na nga puthorak laga kitchen da prabab changkre. Aduga kem ta koidana keke leiwa yengi. Hang dana upusingdo amadi fristo. Muthi pakana sangsilak laga lepag yeng lale. Picture hai nai re. Kaka kaino sida yele mayam siba naira. Muthi do kumpham ga khangre. Henry so do mangai. Magi wa badso picture na khangkidrana loni. Mana lot pe maram silaite aduga karingi kai bigi lot liba. Picture na akwai bose nga chaba yade mitang manina yen su chaba yade na doctor na harak pra. Muthina kaino ni bima. Picture nok laga. Hai ro. Haida asu hairi ba doctor da ai mung tu nagi. Aduga marin teng ma ngasidagi ne ai ne magi doctor ore dongni. Muthi so mafam da kuina le pa phangam re magi ka da problem chatkre. Picture na boss hoi ka sa mem pretty gi ba ro. Mani ma do nahan khele brasida. Leite kuire madi yum da laikiba asi kaklapani. O nahan khedi chakana thonge. Noi mem na cha ising di haure mem na thonga bani na. Henry su khumdi luminale picture ma so thoyo pangre insa khra yengaga kangsoi thongjili. Henry di matom da tumina phamlam badagi mamitagi mapisu sintharakli karibu khalino khangdi.